Irangna Maram oiraga chaokhat thourangi thabak sing paikhatpa ngamdre lamdamsida tangdu leitaba film puraknaba punna hotnaminasi CM lamdamsida hojik mayuknariba tangdu leitadaba film asina chaokhat thourangi thabak sing khumang chausina changsinba ngamdre Irang asina maram oiraga state asigi senmitlonda chauna chaitheng mayukna hale maram aduna lamdamsida tangdu leitaba film puraknaba hotnaminasi haina Chief Minister Yumnam Khemchand phongdokkhre nagsi Manipur lenga ke Directorate Planning and Implementation na sanjana Imphal East ke Palace Compound leiba Manipur State Film Development Society ke auditorium da pangthokiba Manipur State Award for Literature 2024 yentokpagi thoramda Chief Minister Yumnam Khemchand wafamasi phongdokladuna makhata na haikibada Literature na landam asigi civilization society asibu mamai chumna ba honaba amadi culture bu manghandana thamna ba honabada maru oiba thodang lori government ki maikedi su writer amasung literary figure kayana piriba contribution kaya adabu chap chana khangbaga loina mapung fana support tawi haiki state asida hojik payung dariba tangdu leitadaba film kaya asigi matangda palladuna chief minister na makhata na haikibada haukiba chai ahum hena state asina Irang mayuk naduna lakibana state asigi senmitlonda maruaina nomagi su nomlaga imung puriba sing amasung sinmi singda chawra chaitheng piri miyamna lengakta pendabadagi ban blockade amasung shutdown changsinbagi thabak tobiganu madugi mahutta wakhal tana wari sanaduna warashin puraknaba hotnaminasi miyamna changsinkhiba ihau singi manungda miyamgi oiba lanthum kaya manghan takhanba yauna didim lambigi medianda khariba iron railing sing tudekmana chingba kaya tawriba asigi matang dasu chief minister na nungnangba phongdokladuna hariba iron railing sing asi public safety ki damaktani maram atuna miyamna state asigi mingchat sokhangadaba amadi senmitlonda chaitheng pigadaba thabak thawong sing chathabiganu state asida leminariba kanglup sing ki marakta punnanusi chanana tangdu leitana leiminanaba yamna maru oiba amani hairajuna lengakna state asida santi chaokhat thourangi thabak sing paikhaliba asida mapung faba cooperation pibiu haiki ngasigi thoram aduga mari leinana chief minister na kangjam ibohona Manipur State Lifetime Achievement Award in Literature mana kusinaki award asida self ina lupa lak mari citation amasung so yauri aduga arambam ongbi memcho bigi saireng lairik thamamba ahingdana Manipur State Award for Literature kutsinaki award asida self ina lupa lak ahum citation amasung so yauri